ꯐꯗꯤꯒꯣꯝꯁꯤ ꯃꯔꯨ ꯇꯥꯔꯝꯕꯗꯒꯤ ꯆꯣꯡꯊꯣꯔꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯇꯣꯛꯑ ꯊꯥꯔꯦ. ꯑꯃꯨꯛ ꯍꯦꯛꯄꯗ ꯆꯔꯥꯗꯤ ꯑꯗꯨꯝ ꯐꯥꯏ. ꯂꯩꯕꯥꯛ ꯁꯛꯇꯥꯗꯨꯗ ꯊꯥꯔꯦ. ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯒ ꯍꯤꯡꯒꯣꯜꯗ ꯀꯣꯏꯕ ꯊꯣꯛꯂꯛꯏꯅꯦ. ꯍꯤꯡꯒꯣꯜ ꯀꯣꯏꯕꯗꯣ. ꯍꯤꯡꯒꯣꯜ ꯀꯣꯏꯕꯗꯤ ꯍꯤꯡꯒꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯊꯣꯛꯂꯛꯏꯅꯦ. ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒꯗꯤ ꯑꯉꯥꯡ ꯂꯥꯛꯀꯅꯤ. ꯑꯗꯣ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯈꯤꯕ. ꯑꯗꯣ ꯏꯟꯖꯥꯡꯗꯣ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯃꯔꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯁꯦꯅ ꯊꯣꯛꯂꯛꯄꯅꯦ. ꯁꯤꯡꯖꯨ ꯁꯨꯅꯕ ꯃꯌꯥꯟ ꯈꯔꯒ. ꯍꯤꯡꯒꯣꯜꯁꯦ ꯁꯤꯒꯤ ꯁꯔꯀꯥꯔꯤ ꯀ꯭ꯋꯥꯇꯔ ꯑꯣꯏꯕꯒꯤ ꯈꯔ ꯄꯤꯕ ꯃꯇꯦꯛꯇꯣ ꯑꯗꯨꯗꯩꯗ ꯁꯨꯝ ꯑꯩꯅ ꯈꯔ ꯑꯩꯈꯣꯏꯔꯣꯝꯗ ꯐꯪꯗꯕ, ꯁꯤꯗꯩꯁꯤꯗ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯖꯟꯕꯅꯦ. ꯑꯗꯣ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯍꯩꯔꯣꯟꯅꯦ, ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯕꯅꯦ. ꯑꯆꯧꯕ ꯃꯌꯥꯝ ꯄꯥꯟꯈ꯭ꯔꯦ. ꯆꯥꯕ ꯂꯣꯏꯈ꯭ꯔꯒ ꯁꯤꯗꯩꯁꯤꯗ ꯑꯅꯤꯈꯛ ꯄꯥꯜꯂꯝꯃꯦ. ꯑꯗꯩ ꯏꯆꯥꯅꯨꯄꯥꯅ ꯁꯤꯁꯦ ꯀꯩꯅꯣꯌꯦ. ꯑꯗꯣ ꯁꯤꯁꯤꯅ ꯐꯛꯄꯥꯏꯅꯦ, ꯂꯐꯨ ꯏꯔꯣꯝꯕꯗ ꯊꯥꯛꯄ, ꯁꯤꯡꯖꯨꯗ ꯊꯥꯛꯄ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯏ. ꯁꯧꯒ꯭ꯔꯤꯅꯦ ꯁꯤꯁꯨ. ꯁꯧꯒ꯭ꯔꯤꯁꯦ ꯃꯌꯥꯡꯁꯪ ꯁꯧꯒ꯭ꯔꯤꯅꯦ, ꯑꯉꯥꯡꯕꯗꯣ. ꯏꯕꯥꯅꯤ ꯃꯔꯣꯏ ꯁꯦꯝꯕ ꯍꯧꯔꯦ ꯏꯟꯖꯥꯡ ꯊꯣꯡꯅꯅꯕ. ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯅꯣꯛꯇꯅ ꯋꯥꯔꯤꯁꯦ. ꯑꯔꯩꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯅꯣꯛꯇꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯁꯨꯝ ꯎꯅꯕꯁꯤꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦ. ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ, ꯌꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯔꯛꯄꯅꯤꯅ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯕꯗꯨ ꯑꯣꯏꯕ. ꯑꯗꯩꯗ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯎꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯐꯣꯡꯗꯣꯛꯅꯕꯗꯣ, ꯁꯤꯁꯤꯅꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ. ꯃꯥꯅ ꯄꯨꯔꯛꯄꯅꯦ. ꯍꯪꯒꯥꯝꯁꯤꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯤꯁꯦ. ꯅꯥꯎꯆꯥ ꯑꯩꯈꯣꯏꯁꯨ ꯍꯦꯛꯁꯤ. ꯑꯗꯨꯒꯅꯦ ꯌꯦꯟ ꯊꯣꯡꯕꯗ ꯈꯔ ꯍꯥꯞꯆꯤꯟꯁꯤ ꯀꯣ. ꯃꯅꯥꯁꯦ ꯌꯦꯡꯉꯨꯅꯦ. ꯅꯥꯎꯆꯥꯅ ꯊꯥꯔꯤ. ꯅꯥꯎꯆꯥꯅ ꯄꯨꯔꯛꯏ. ꯏꯟꯁꯥꯡꯁꯨ ꯂꯣꯏꯔꯦ. ꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕꯅꯦ. ꯒ꯭ꯌꯥꯁꯇ ꯊꯣꯡꯉꯦ. ꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯏꯟꯁꯥꯡꯗꯨꯅ ꯑꯁꯣꯝ ꯃꯄꯥꯟꯗ ꯁꯤꯡ ꯇꯧꯔꯒ ꯃꯩꯐꯨꯗ ꯊꯣꯡꯍꯜꯂꯦ. ꯑꯗꯨꯅ ꯅꯨꯄꯥꯈꯩ ꯆꯥꯅꯕ. ꯑꯗꯣ ꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯌꯦꯟꯗ ꯍꯪꯒꯥꯝ ꯊꯣꯡꯉꯒ ꯊꯥꯛꯑꯒ ꯊꯣꯡꯕꯅꯦ. ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯟꯁꯥꯡꯅꯤꯁꯦ. ꯌꯦꯟ ꯕꯣꯏꯂꯔꯁꯦ ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦꯕ. ꯑꯗꯣ ꯕꯣꯏꯂꯔꯗ ꯀꯪꯅ ꯉꯧꯔꯒ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯆꯥꯏ. ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄꯗꯗꯤ ꯍꯪꯒꯥꯝ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯍꯥꯎꯕ. ꯁꯤꯡꯖꯨꯁꯤꯁꯨ ꯂꯣꯏꯔꯦ. ꯁꯤꯡꯖꯨꯁꯦ ꯍꯋꯥꯏ ꯃꯇꯣꯟꯒ ꯀꯣꯕꯤꯒ ꯁꯨꯕꯅꯦ. ꯑꯗꯣ ꯉꯥꯔꯤ ꯇꯧꯔꯒ ꯁꯨꯕꯗꯨꯅꯦ. ꯊꯣꯏꯗꯤꯡ ꯀꯔꯤ ꯀꯔꯥ ꯍꯥꯞꯇ꯭ꯔꯦ. ꯑꯩ ꯁꯤꯅꯅ ꯍꯦꯟꯅ ꯍꯥꯎꯋꯦ. ꯊꯣꯏꯗꯤꯡꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯨꯕꯁꯤꯅ, ꯊꯣꯏꯗꯤꯡꯒ ꯕꯦꯁꯣꯟꯒ ꯍꯥꯞꯄꯒ ꯁꯨꯕꯗꯨꯅ ꯑꯃꯨꯛ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯁꯨꯕꯗꯨꯅ ꯍꯥꯎꯋꯦ. ꯉꯥꯔꯤ ꯂꯩꯇ꯭ꯔꯀꯥꯟꯗꯒ ꯊꯣꯏꯗꯤꯡꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯕꯦꯁꯣꯟꯒ ꯑꯗꯒꯤ ꯇꯧꯔꯒ ꯁꯨꯕ. ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯆꯨꯝꯅꯒꯤ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯍꯥꯞꯄꯒ ꯉꯥꯔꯤ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯀꯣꯕꯤꯒ ꯑꯗꯨꯃꯥꯏꯅ ꯁꯨꯕꯁꯦ, ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯎꯖꯩꯌꯦ. ꯑꯗꯣ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅꯦ ꯑꯐꯕ ꯁꯨꯕꯅꯦ. ꯍꯋꯥꯏ ꯃꯇꯣꯟꯁꯤꯁꯨ ꯃꯥꯅ ꯄꯣꯔꯛꯄꯅꯦ. ꯆꯥꯅꯕ ꯔꯦꯗꯤ ꯇꯧꯔꯒꯦ ꯃꯌꯥꯝ. ꯆꯥꯅꯕꯁꯦ ꯊꯥꯡꯊꯣꯛꯑꯦ. ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯥꯡꯊꯣꯛꯑꯦ. ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯈꯩꯗꯤ ꯍꯥꯟꯅ ꯂꯣꯏ ꯄꯤꯖꯊꯣꯛꯈ꯭ꯔꯕꯅꯦ. ꯐꯛꯇ ꯊꯥꯔꯒ ꯃꯄꯥꯟꯗ ꯏꯪꯁꯨ ꯏꯪꯕꯅꯤꯅ ꯃꯅꯨꯡꯗꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯝꯃꯒ ꯆꯥꯔꯁꯦꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯥꯡꯇꯣꯛꯑꯦ. ꯑꯉꯥꯡꯈꯩ ꯍꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ. ꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯄꯣꯠ. ꯑꯗꯨꯅ ꯆꯝꯐꯨꯠ, ꯍꯋꯥꯏ ꯃꯇꯣꯟ, ꯀꯣꯕꯤ ꯑꯗꯨꯅ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ. ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ. ꯌꯦꯟ ꯊꯣꯡꯕ ꯉꯁꯥꯏꯒꯤ ꯀꯣꯕꯤ ꯊꯣꯡꯕꯗꯨ ꯍꯥꯎꯔꯅꯤ. ꯆꯦꯅꯥ ꯍꯋꯥꯏ ꯆꯥꯔ ꯃꯦꯠꯇꯧꯔꯤ ꯀꯟꯅ. ꯃꯦꯠꯂꯔꯣꯏꯒꯦ. ꯑꯣ, ꯃꯦꯠꯇꯕꯤꯗ ꯑꯗꯨꯝ ꯆꯥꯔꯁꯤ.
ꯍꯋꯥꯏꯖꯥꯔꯁꯤꯁꯨ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯂꯣꯟꯖꯕꯅꯦ ꯃꯣꯏꯒꯤ ꯃꯔꯨꯗꯣ ꯑꯆꯧꯕꯗꯤ ꯑꯣꯏꯕ ꯑꯗꯣ ꯃꯔꯨꯗꯣ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯑꯩꯈꯣꯏꯔꯣꯝꯗ ꯐꯪꯕ ꯑꯀꯨꯞꯄꯗꯨꯗꯤ ꯑꯣꯏꯗꯕꯅꯤꯅ ꯑꯗꯣ ꯄꯣꯞꯊꯣꯔꯀꯥꯟꯗꯗꯤ ꯑꯝꯇꯣꯏꯕ ꯂꯣꯏꯔꯦ ꯊꯥꯕ ꯌꯥꯔꯅꯤ ꯃꯔꯨꯁꯦ ꯃꯤꯉꯣꯟꯗ ꯊꯣꯡꯕꯗ ꯑꯗꯨꯝ ꯅꯥꯔꯅꯤ ꯄꯥꯜꯂꯅꯦꯕ ꯑꯗꯣ ꯆꯥꯅꯤꯡꯃꯟꯗꯅ ꯑꯗꯨꯝ ꯂꯩꯔꯒ ꯂꯣꯜꯂꯦ 500 ꯒ꯭ꯔꯥꯝꯗꯣ 110 10 ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯄꯦꯀꯦꯠꯇ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯣꯟꯖꯔꯦ ꯁꯤꯗꯩꯁꯤꯗ ꯉꯥꯔꯨꯕꯥꯛ ꯑꯃ ꯂꯧꯔꯒ ꯉꯥꯔꯨꯕꯥꯛꯁꯦ ꯌꯨꯝꯗꯩ ꯄꯣꯔꯛꯄꯅꯦ ꯑꯩꯅ ꯑꯗꯨꯒ ꯉꯥꯔꯨꯕꯥꯛꯇꯨꯗ ꯇꯧꯔꯒ ꯂꯣꯟꯕꯅꯦ ꯑꯗꯨ 3 days ꯁꯨꯕꯗ ꯑꯣꯏꯅ ꯑꯩꯅ ꯀꯥꯏꯊꯣꯛꯑꯒ ꯃꯣꯏ ꯄꯤꯖꯅꯤꯡꯗꯅ ꯑꯩꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯒꯤꯗꯨꯗ ꯀꯥꯏꯊꯣꯛꯑꯒ ꯄꯤꯖꯕꯅꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯦ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ ꯀꯣꯏꯕ ꯆꯠꯄꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯃꯨꯛ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ ꯄꯨꯂꯞꯅ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯅ ꯎꯕꯗ ꯁꯒꯣꯜ ꯑꯃ ꯍꯨꯏꯅ ꯁꯦꯟꯅꯔ ꯆꯠꯂꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯁꯒꯣꯜꯁꯦ ꯃꯄꯨꯁꯤꯅ ꯐꯥꯔꯒꯗꯤ ꯆꯠꯂꯤꯅꯦ ꯑꯗꯣ ꯍꯨꯏꯁꯤꯅꯁꯨ ꯑꯃꯨꯛ ꯁꯦꯟꯅꯔꯤꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨ ꯖꯒꯥꯁꯤꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯐꯖꯕ ꯃꯐꯝꯅꯦ ꯂꯝꯕꯤ ꯊꯣꯡꯁꯨ ꯂꯣꯏ ꯐꯩ ꯖꯒꯥꯁꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯑꯦꯔꯤꯌా ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯧꯎ ꯁꯤꯡꯎꯕꯅ ꯍꯦꯟꯅ ꯅꯝꯅ ꯇꯧꯕ ꯐꯥꯔꯃꯤꯡ ꯁꯤꯁꯇꯦꯝ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯃꯐꯝꯅꯦ ꯀꯩꯝꯇ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕ ꯖꯒꯥ ꯑꯩꯈꯣꯏ ꯀꯣꯏꯕ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯃꯣꯏꯒꯤꯅꯦ ꯑꯩꯈꯣꯏ ꯆꯠꯄꯤꯔꯣꯏꯗꯧꯔꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯤꯕꯤꯒꯗꯧꯔꯦ ꯀꯥꯊꯣꯛ ꯐꯨꯠꯂꯒ 누가 해야 된다고? Mới thả ra cái tên. Usi saya mami senam biut. Rồi ai yau bane? Baku na te yau itu. Cek usi senam biut sama mami. Biru ne. Biru sabi ano. Itu koromi. Wei kai do wei pami do. Itu pigre guys. Han bang. Abu paisalan. Han ne mami han do babda.